Sanctioned oil tanker vessel ama US military na Indian Ocean da ngasi seize tawkre hairi. Pentagon gi statement amana hai vessel adu gi maming MT Tiffany kawi vessel adu Iran gi crude oil puduna lakpada fabani thodog ase US amasung Israel na Iran gi mathakta lan lauthokibadagi chauna unkhatnaba thoingai da thokibani. US ki Defense Department na hiramasiga mari leinaba video footage ama thadokladuna hai Iran da pochai mateng pangba lakpo sanction vessel khudikmak mafam ama hekta da thingna bhotnagani makhata na su thingkigani haina phongdorakli US ki official singna phongdorakpagi matungina vessel adu thau barrel million amaga dasmik mapan rom puduna lakpani CNN gi report amana tanker sing asina chaliba mafam amadi laifam sing mapung phana phongdorakpadagi tanker sing adu seize tawba ngamkhibani hairi report adu gi matungina haukiba jahi khara sida MT Tiffany asi Iran amasung Malaysia ani gi marakta toina chale hairi area si malemgi oina maruoiba shipping hub ama oiriba Singapore dagi panglap laptana leibane khongset sing aduda tanker sina akaknaba mafam kharada tapthaduna natraga khamduna leiba thengnakhi marine traffic data gi report sing paladuna CNN gi report aman hai vessel asina yamna toina anchor thadaduna natraga automatic identification system muthatuna leplaga leiba thengnakhi Automatic identification system haibasi ship sing track tongnabagi mechanism amane masi muthatuna thamkibana numit kayani thiba khangdana leiruraba matungda amuk hana tracking system da thoglakpa thengnaki haidi Eastern Outer Port Limits EOPL haina su khangnaba region ase yamna maruoiba transit amasung transfer point amane region ase Singapore Strait ke longpok thangba sarukta leibani amadi Malaysia ge maritime traffic khwaidigi leiba zone ki manungda su chalibani CNN na review tawkiba satellite image sipta mafam asida sip kaya leiba thengnari report ki matungina region ase floating gas station ama oina mathau tawbada natana Iran thau yonbagi yamna maruoiba mafam amasu oiri lan marakta Iran gi mathau taba senfam ayamba mafam asidagi laklibani mamang chahi gi August su vessel asina Macho Quinda atoba vessel amada cargo transfer tawba thengnakhi tungda vessel asina tracking system adu activate tawraklaga khonglai thuna China tamna chatkibani aduga US na sanction tawraba matungda thiba khangkhidabani hairi